London Masiki so hospital Oriva Rimski Oncology Department asi Mapu Pandaba Department Amaga Panka Ori Haina Pondonari. Wapamasing asi Department asida cancer patient kayana Intra Cavitary Brachy Therapy ICBT Kapaki Lakpa Matanda Mechin Yadi Haidana Tadorpa Asidagi Koishan Robumiamna Pondonari Kibani. Hiramasiga Mari Lena Kamdon District Ibanu Channel Labor Konglo Village Tagi Rimski cancer patient Amana Pondorpada ICBT therapy tamunaba radiation machine nasi khaktan natana haukiba tha kharadasu yadabagi problem kaya ama laikre doctor na tarupgi matungena ICBT therapy asi chayolama chontana kapa matamda hana kapkiba seng adu amuk hangani hairi therapy asi private tawu matamda senjamna changba maramna private lai ngambagi thongna leite laingang na lairaba miyam gidamak honaduna lagli adumapu cancer patient singi oina maru oina therapy taunanaba radiation machine asidi ngahak leitana yadaduna leiri masina cancer patient kya kari thukadagi haibagi mipaiba leire haina phongdoragi loinana achuk chaw hospital amada radiation machine ama khakta leiba asi laibak thibani masisu ngahak leitana yadaba sina cancer patient kya ama awaba mayoknare maram masina laingak asina atuba matamda miyeng changbiu amadi radiation machine asi ani suna thambiu haina Lenga ki mafumda appeal tawki